Ngasigi video sidi Japan nupisingi interesting oiba fact tara putuna lakchari. Welcome to the Access Thongkong Miyum. Access Thongkong Miyum YouTube channel du mekai tagi adom butaram na okchari. Nugsiraba friend mayam ID channel asida ahan bisang na poiram magadi like subscribe to bakaw thopikana. Nakoi gi damakta anaw video sing putuna lakchari. Pare dudi video si hauna patawrasi. Ngasigi video sidi Japan nupisingi interesting oiba fact tara putuna lakchari. Fact number 1. Japan numit kilamdam masida nupi amagi punsi asi thoidokpa wafam kayana thalaba mafam amani. Modern Japan nupi gi thodang asi makhal kaya amani. Leibak asigi lingkhalakliba patriarchal system asi phoba tapna honglakli. Nupi amasung nupasingna haksingi matangda manaba purakli. Adubu hojiksu Japan gi nupisingi oinadi mapal leibaki mioising lausinba ngamdaba niyom amasung athingba khara leire. Japan da yamna kaknaba potchei leibagi chatnabi ama leiri. Mafam aduda nupisingi thabak tawbagi uniform asi niyom amagi matung inna black jacket, white shirt, skirt shoes sijinai. Handakta company kayana Japan gi nupisingbu glass sijinaduna thabak lakpagi athingba thamkhre. Ahanbada hairiba sing asi service sector singa mari leinaba organization singni restaurant amasung hotel cosmetic beauty salon sing athingba thambagi maru oiba maramdi glass sing asina mitki phajaba du utpa ngamde makoina makeup loisil hali amasung mausagi maung mataw adu manghalli sokalli haibagini. Fact number 2. Japan gi nupising na thabak chatluraga amambada mayumda halakpa matamda makhoibu sarkarna yengsilli. Masida nupi driver singna taxi kaya ama leiri masi nupi amasung angang singito oina thammi. Fact number 3. Japan da nupi singito oiba library cafe sing su leiri. Pochai sing amasung service singi payment sing da su khenaba leiri. Khudam oina medical service sing amasung nupi singi platform kharadi hena mamal yami. Masigi mathakta public institution kayada ladies day nupi singi damakta achoba discount sing leiba numisu lei. Nupa singi oinadi asigumu system asi hojik phobagi oinadi leitri. Fact number 4. Japan gi nupi singna nupa dagi sangtana thabak phangbagi awabadi hojiksu mayuknari. Nupi singna hena losing gyan experience leirabasu employer singna nupa na hena pamgalli. Fact number 5. Ayamba matamda Japan gi nupi singna mapur oiba singda imungi budget manage tawi. Ayamba matamda imungi nupa amakhaktana thabak tawnai. Aduga mahaki imung manunggi mathau taba sing adu amatta watana phangalli. Fact number 6. Single mom. Single mom singisu tonganaba maung sing chatnai. Talak toba amasung luhongbagi mapanda angang pokpagi sang asi yamna nemi. Adum oinamak kariguma nupi amana mahaki mapur oibadu accident na maram oiduna sikiba tarabadi natraga atopa nobel amana Japan gi matung inna mahakpu apaba mating pangba yai. Fact number 7. Toilet chatpa. Toilet chatpa si Japan gi nupi masa singi oina sensitive oiba hiram amani. Karigumba kanagumba amana lady aduna restroom da kari pandam gidamak chalibano haina yengsilli. Fact number 8. Japan gi nupi singna nupadagi hena smart oiba mapangan kanba natraga yamna yangna satpa yaroi haidunasu athingba thamli. Tasengna masi oirabasu mahakna nupa amada sensitive oiba mathau tai. Fact number 9. Ariba matamdagi Middle East nupi singna sumo wrestling torami haibagi puari da khudam oina leirabasu hojiki oina Japan nupi singna professional sumo wrestling da saruk yabagi athingba thamkhre. Ringasi senglapa mafam amani haina Japan gi miyosingna launai. Masida nupi amatana sokande maramdi ariba matamda mahakpu asengba jiba ama oina laurammi. Fact number 10. Japan da sushi bar ama leiri maduda sak thongliba pumnamak nupi tang thongi. Masi Tokyo gi Akihabara Nadeshiko Sushi Restaurant Chef Yuki Sujui na asumna leba asigi patriarchy amasung minungsigi mayokta lanthengnari.
Ngasigidi matang aswai lisinjarage. Aigi viewer mayamsingu thagatpa phongdokjari. Aigi channel asida anauba changla poiramagadi like, subscribe tawba kauthoꯛpiganu. Nakhoi mayamgidamakta anauba video sing uduna lakjage.